ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯖꯦꯝꯁ ꯅꯦꯄ꯭ꯔꯝ ꯈꯨꯃꯟ ꯆꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯆꯕꯒ ꯂꯣꯏꯅꯅ ꯅꯣꯛꯆꯔꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯜꯕꯥꯒ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯒꯥꯔꯗꯦꯟ ꯑꯃꯈꯛꯇꯅꯤ꯫ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯕ ꯃꯐꯝ ꯑꯃꯅꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯧꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯂꯥꯜꯕꯥꯒ꯫ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯑꯃꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯣ꯫ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯂꯥꯜꯕꯥꯒ ꯍꯥꯏꯔꯤꯕ ꯒꯥꯔꯗꯦꯟ ꯑꯁꯤ ꯅꯣꯡꯃ ꯍꯥꯏꯕꯗꯤ ꯄꯨꯡ 24 ꯆꯨꯞꯅ ꯀꯣꯏꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯂꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯎꯠꯆꯔꯤꯕ ꯇꯝꯖꯔꯤꯕ ꯑꯁꯤꯅ ꯋꯥꯠꯂꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯂꯩꯖꯔꯦ ꯂꯥꯜꯕꯥꯒ ꯂꯦꯛ꯫ ꯄꯥꯠ ꯑꯁꯤ ꯑꯗꯨꯃꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ ꯄꯥꯠ ꯑꯃꯅꯤ꯫ ꯄꯥꯠ ꯑꯁꯤ ꯃꯌꯥꯏꯗꯁꯨ ꯑꯄꯤꯛ ꯑꯄꯤꯛꯄ ꯑꯥꯏꯂꯦꯟ ꯃꯆꯥ ꯃꯆꯥ ꯂꯩ꯫ ꯑꯌꯦꯡꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯂꯤ꯫ ꯂꯝꯀꯣꯏꯕꯁꯤꯡꯕꯨ ꯃꯐꯝ ꯑꯁꯤꯅ ꯍꯥꯏꯕꯗꯤ ꯄꯥꯠ ꯑꯁꯤꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩ꯫ ꯄꯥꯠ ꯑꯁꯤꯗ ꯕꯣꯇꯜ ꯑꯃꯗꯤ ꯑꯆꯥꯄꯣꯠ ꯆꯥꯕꯒꯤ ꯃꯀꯨꯁꯤꯡ ꯂꯪꯊꯣꯛꯄꯤꯗꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯊꯪ ꯑꯃꯨꯛ ꯂꯩꯖꯔꯦ ꯒ꯭ꯂꯥꯁ ꯍꯥꯎꯁ꯫ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯌꯦꯡꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯍꯠꯂꯤꯕ ꯑꯃꯗꯤ ꯂꯥꯜꯕꯥꯒꯄꯨ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯍꯜꯂꯤꯕ ꯒ꯭ꯂꯥꯁ ꯍꯥꯎꯁꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯃꯊꯪꯗ ꯂꯩꯖꯔꯦ ꯕꯦꯟ ꯁ꯭ꯇꯦꯟ꯫ ꯃꯊꯪꯗ ꯑꯃꯨꯛ ꯂꯩꯖꯔꯦ ꯃꯍꯥꯔꯥꯖꯥ ꯁ꯭ꯇꯦꯇꯁ꯫ ꯃꯊꯪꯗ ꯑꯃꯨꯛ ꯂꯩꯖꯔꯦ ꯐ꯭ꯂꯣꯔꯦꯜ ꯀ꯭ꯂꯣꯛ꯫ ꯘꯔꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯂꯩꯅ ꯁꯦꯝꯕ ꯘꯔꯤꯅꯤ ꯑꯃꯗꯤ ꯆꯠꯂꯤꯕ ꯀꯇꯥ ꯑꯁꯤꯅ ꯎꯅ ꯁꯦꯝꯕ ꯀꯇꯥꯅꯤ꯫ ꯑꯗꯣꯝꯒꯤ ꯈꯨꯗꯥꯡꯅ ꯁꯤꯔꯤꯕ ꯘꯔꯤ ꯑꯗꯨꯒꯤ ꯄꯨꯡꯁꯤꯡꯒ ꯆꯞ ꯃꯥꯟꯅꯅ ꯆꯠꯂꯤꯕ ꯂꯩꯅ ꯑꯃꯗꯤ ꯎꯅ ꯁꯦꯝꯂꯤꯕ ꯘꯔꯤ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤꯕꯨ ꯐꯥꯎꯕꯤꯕꯒꯦ? ꯃꯊꯪꯗ ꯑꯃꯨꯛ ꯂꯩꯖꯔꯦ ꯅꯨꯡꯒꯤ ꯆꯤꯡ꯫
Amuksu leijare bonsai park. Mafam asi nauna semgatlakpa amuk oibana ubiriba asidagi hena atopadi ujaraktre. Aroibo oina mayamda uhanjariba asi lakpiriba mayamgi meeting tofam meeting hall. Aisu achikpa mafam pamjarubana achikpa mafam thiraga ngahakta hangchit langjaruba matamda aina namjarakpa khara aroibo oina mayamda amuk khudol tamjari. Mafam asida hauriba ujau ayamba khoi thuba maramna manakta changbiganu hajinda poster su thelami. mayamna nungsibidana aigi channel asibo support tawbiyo amadi pukning thogatpiyo. mayamna nungsibidana video asi hawbadagina loiba phawa jengbibagidamag James Nepron khumanchagi maigaidagi amukka hana mayambo khurumjari.